ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯏꯉꯦꯜ ꯊꯥꯅ ꯂꯣꯏꯁꯤꯜꯂꯛꯄ, ꯊꯋꯥꯟ ꯊꯥꯅ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯂꯧꯕꯨꯛꯇꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯐꯧ ꯄꯥꯝꯕꯤꯁꯤꯡꯅ ꯂꯣꯏꯅ ꯍꯧꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯊꯕꯛ ꯁꯨꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯂꯩꯃꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ?" "ꯑꯧ ꯏꯆꯦ, ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ ꯃꯥꯕꯣ꯫ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯅꯤ ꯑꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯧ ꯁꯨꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯍꯩꯊꯥ ꯄꯣꯊꯥꯕꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯊꯤꯜꯂꯛꯄ꯫ ꯂꯩꯃꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯊꯕꯥꯁꯦ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯏꯀꯣ." "ꯈꯪꯗ꯭ꯔꯦ ꯏꯆꯦ, ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤꯅꯤ, ꯁꯤꯕ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯍꯤꯡꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯃꯥꯅꯆꯥ ꯑꯅꯤꯈꯛ ꯂꯩꯖꯕ ꯇꯥꯔꯕꯁꯨ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯤ." "ꯏꯆꯦ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄꯥꯈꯠꯄ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤꯌꯦ꯫ ꯏꯆꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯂꯤ, ꯂꯩꯁꯥꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯧꯅ ꯀꯣꯏꯆꯠ ꯆꯠ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯖꯁꯅꯨ ꯀꯩꯗꯧꯒꯦ? ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕ ꯑꯗꯨꯕꯨ꯫ ꯑꯩꯈꯣꯏꯗꯤ ꯊꯕꯥꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯏꯆꯦꯈꯣꯏ ꯂꯩꯕꯒꯤ ꯏꯃꯥ ꯏꯆꯥꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯊꯕꯥꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯂꯧꯕꯨꯛ ꯇꯝꯅ ꯀꯨꯝꯂꯛꯏ꯫ "ꯏꯃꯥꯈꯣꯏꯅ ꯂꯧꯕꯨꯛ ꯀꯨꯝꯃꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯁꯣꯝ ꯑꯋꯥꯡ ꯊꯪꯕ ꯑꯁꯤꯗ ꯅꯠꯇꯕ꯭ꯔꯅꯦ?" ꯃꯃꯤꯠ ꯑꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ "ꯑꯥꯗ ꯃꯈꯣꯏ ꯈꯔ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯇꯝꯅ ꯆꯠꯂꯒꯦ." ꯊꯕꯥ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕ ꯑꯗꯨꯃꯈꯛ ꯂꯩꯇꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯣꯃꯣꯟꯇ ꯅꯣꯛꯂꯒ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ, ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯌꯥꯊꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯃꯅ ꯀꯌꯥꯔꯛ ꯆꯩ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯕꯥ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯃꯆꯥ ꯑꯃꯅꯤ꯫ ꯊꯕꯥꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯏꯟꯗꯣꯟꯈꯣꯏꯒꯤ ꯆꯥꯛꯁꯨ ꯌꯥꯎꯔꯤ꯫ ꯉꯁꯥꯏ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯁꯤꯡꯖꯨ ꯑꯁꯤꯒ ꯆꯥꯖꯔꯁꯅꯤ꯫ ꯑꯩꯁꯨ ꯈꯔ ꯆꯥꯍꯧꯕ ꯍꯥꯏꯕꯗꯨꯅꯤ." ꯂꯧꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯃꯆꯥ ꯑꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯧꯕꯨꯛꯇ ꯀꯨꯝꯕ ꯑꯁꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯈꯣꯏꯅ ꯂꯧ ꯀꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ꯫ ꯊꯕꯥꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯧꯏ, "ꯏꯃꯥ! ꯍꯣ ꯏꯃꯥ! ꯑꯩ ꯂꯥꯛꯑꯦ! ꯑꯩ ꯂꯥꯛꯑꯦ! ꯑꯩ ꯂꯥꯛꯑꯦ!" ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ, "ꯊꯕꯥ, ꯅꯪ ꯉꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯋꯥꯔꯕꯅꯤꯀꯣ꯫ ꯍꯩꯊꯥ ꯄꯣꯊꯥꯕꯒꯤ ꯃꯇꯝꯒ ꯂꯣꯏꯅ ꯍꯦꯟꯈ꯭ꯔꯕꯅꯤ." ꯊꯕꯥꯅ ꯈꯨꯝꯖꯩ, "ꯍꯣꯏ ꯏꯅꯦ, ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯄꯨꯟꯕ ꯏꯔꯣꯏ ꯈꯔꯅ ꯐꯧ ꯆꯥꯗꯨꯅ ꯂꯩꯔꯝꯕ꯫ ꯏꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯦ." "ꯍꯩꯃꯥ ꯍꯩꯃꯥ, ꯅꯪꯕꯨ ꯏꯔꯣꯏꯒ ꯇꯥꯟꯕ ꯍꯩꯕꯔꯅꯦ?" "ꯍꯩꯇꯗꯤꯅ ꯏꯅꯦ, ꯑꯩꯗꯤ ꯂꯣꯏꯅ ꯍꯩ꯫ ꯑꯩꯅ ꯍꯩꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯇꯧꯕ ꯑꯩ ꯍꯩꯒꯅꯤ꯫ ꯏꯃꯥꯅ ꯌꯥꯗꯕꯒꯤ ꯇꯧꯗꯕꯅꯤ." "ꯏꯃꯧꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤꯗ꯫ ꯁꯦ ꯑꯗꯨꯗ ꯐꯝꯃꯨ, ꯑꯩꯈꯣꯏꯁꯨ ꯀꯥꯔꯛꯂꯒꯦ." ꯊꯕꯥꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯀꯥꯔꯛꯑꯣ, ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯨꯔꯛꯂꯕꯅꯦ ꯑꯩꯅ." ꯄꯤꯁꯛꯅ, "ꯊꯕꯥ, ꯀꯔꯤ ꯑꯦꯟꯁꯥꯡꯅꯣꯅꯦ?" ꯃꯁꯤꯗ ꯊꯕꯥꯅ ꯅꯣꯛꯇꯨꯅ ꯈꯨꯝꯖꯩ, "ꯍꯣꯏꯅꯦ, ꯍꯥꯎꯗꯣꯏ ꯖꯥꯠꯅꯤ꯫ ꯍꯋꯥꯏ ꯃꯅꯥ ꯈꯔ ꯂꯣꯡꯗꯥꯎ ꯇꯥꯎꯔꯤ꯫ ꯅꯪꯗꯤ ꯂꯣꯡꯗꯥꯎ ꯇꯥꯎꯕ ꯏꯟꯁꯥꯡꯒ ꯌꯥꯝꯅ ꯊꯣꯡꯕ ꯍꯩꯔꯤ ꯖꯥꯠꯅꯤꯅꯦ." ꯊꯕꯥ ꯑꯗꯨꯃꯛ ꯅꯣꯛꯏ꯫ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯧ ꯁꯨꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯂꯧꯔꯤꯗ ꯀꯥꯈꯠꯅꯔꯛꯂꯤ꯫ ꯃꯈꯣꯏ 5ꯃꯨꯛ ꯁꯨꯏ꯫ ꯊꯕꯥꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯕꯨ ꯐꯟꯇꯣꯛꯇꯨꯅ ꯃꯗꯨꯗꯒꯤ ꯆꯥꯛ ꯆꯥꯛꯌꯣꯝ ꯈꯔ ꯂꯧꯊꯣꯔꯛꯏ꯫ "ꯏꯅꯦ, ꯁꯤꯅ ꯅꯪꯒꯤ ꯆꯥꯛ ꯆꯥꯛꯌꯣꯝꯅꯦ, ꯑꯗꯨꯒ ꯊꯝꯅꯥꯅ ꯌꯣꯝꯕꯗꯨꯅ ꯏꯅꯦ ꯄꯤꯁꯛꯀꯤꯅꯤ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯤ꯫ ꯊꯥꯕꯥꯅ ꯂꯧ ꯀꯨꯝꯕꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯌꯨꯝꯗꯒꯤ ꯆꯥꯛꯌꯣꯝ ꯈꯣꯝꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯂꯩ ꯃꯈꯣꯏ ꯄꯤꯁꯛ ꯈꯣꯏꯅ ꯂꯧ ꯀꯨꯝꯕ ꯑꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯀꯨꯝꯕ ꯑꯣꯏꯕꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯗꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗꯅ ꯀꯨꯝꯕꯅꯤ꯫ ꯄꯤꯁꯛꯅ "ꯀꯗꯥꯏ ꯃꯁꯤꯔ ꯑꯩꯒꯤꯗꯣ?" "ꯍꯣꯏ ꯍꯣꯏ ꯃꯗꯨꯅꯦ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯊꯥꯕꯥ, ꯆꯥꯛꯀ ꯆꯥꯅꯕ ꯀꯔꯤ ꯂꯩꯔꯛꯀꯦ ꯅꯪꯕꯨ?" "ꯏꯅꯦ, ꯀꯩꯊꯦꯜꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯛꯄꯅꯦ, ꯑꯗꯨꯒ ꯆꯥꯔꯣ." "ꯁꯤꯡꯖꯨ ꯍꯥꯏꯕ? ꯐꯅꯗꯨꯝ ꯐꯔꯦꯗꯥ." "ꯑꯗꯣ ꯏꯅꯦ, ꯁꯤꯡꯖꯨ ꯂꯩꯔꯛꯄꯒꯤ ꯑꯩꯒꯤ ꯁꯦꯜ ꯄꯤꯒꯗꯕꯅꯤꯀꯣ?" ꯍꯣꯏ, ꯄꯤꯊꯣꯛꯁꯤ ꯉꯥꯏꯗꯅ." ꯃꯁꯤꯗ ꯂꯩꯃꯅ ꯍꯥꯏ꯫ "ꯀꯔꯤꯒꯤ ꯁꯦꯜꯅꯣꯗ, ꯏꯆꯦ? ꯄꯤꯒꯅꯨ, ꯃꯁꯤꯗꯤ ꯑꯩꯅ ꯂꯩꯕꯅꯤ." ꯊꯥꯕꯥꯅ "ꯆꯣ, ꯑꯩꯅ ꯂꯩꯈꯩ ꯂꯩꯔꯒ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯀꯣ." ꯄꯤꯁꯛꯅ ꯑꯃꯨꯛ "ꯊꯥꯕꯥ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ?" "ꯌꯨꯝꯗ ꯈꯔ ꯆꯥꯔꯛꯂꯦ, ꯁꯤꯗꯁꯨ ꯈꯔ ꯆꯥꯗꯣꯏꯅꯦ." ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ꯫ "ꯏꯃꯥ, ꯁꯤꯗ ꯑꯩꯒꯤ ꯆꯥ ꯈꯔ ꯍꯥꯞꯄꯛꯑꯣ, ꯑꯩꯁꯨ ꯆꯥꯒꯦ." "ꯊꯥꯕꯥ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯩ. ꯌꯨꯝꯗ ꯑꯗꯨꯝ ꯐꯖꯅ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ?" ꯄꯤꯁꯛꯅ ꯆꯥꯖꯁꯅꯨ ꯀꯩꯗꯧꯒꯦ? ꯊꯥꯕꯥ, ꯁꯦ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯆꯥ ꯈꯔ ꯍꯥꯞꯂꯛꯀꯦ. ꯅꯪꯅ ꯆꯥꯛ ꯆꯥꯕꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ." "ꯍꯣꯏ ꯏꯅꯦ, ꯁꯤꯗ ꯍꯥꯞꯂꯛꯑꯣ." ꯂꯩꯃꯅ "ꯏꯆꯦ, ꯌꯥꯔꯅꯤꯗ, ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯍꯥꯞꯂꯒꯦ." ꯌꯥꯗꯦ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯍꯥꯞꯀꯦ." ꯁꯦ, ꯌꯥꯔꯕ꯭ꯔꯣ?" "ꯌꯥꯔꯅꯤ ꯏꯅꯦ, ꯆꯥꯔꯣ." ꯊꯥꯕꯥꯁꯨ ꯃꯅꯦꯝ ꯃꯟꯗꯣꯟꯁꯤꯡꯒꯤ ꯃꯔꯛ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯤ꯫ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ꯫ "ꯂꯧꯕꯨꯛꯇ ꯆꯥꯛ ꯆꯥꯕꯒꯤ ꯃꯍꯥꯎ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯪꯂꯨꯔꯒꯅꯤ? ꯍꯥꯎꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭re." "ꯄꯤꯁꯛ, ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯞꯂꯛꯎꯅꯦ." ꯁꯦ, ꯈꯔ ꯊꯥꯡꯒꯠꯂꯛꯎ." "ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯦ ꯏꯆꯦ?" "ꯁꯤꯡꯖꯨ ꯍꯥꯏꯁꯤꯗꯤ ꯃꯣꯔꯣꯛ ꯁꯥꯗꯧꯅꯤ꯫ ꯊꯥꯕꯥ, ꯆꯥꯁꯤꯜꯂꯨ, ꯑꯣꯛꯇ꯭ꯔꯕꯁꯨ ꯍꯥꯏꯔꯛꯎ, ꯆꯥꯛ ꯍꯥꯞꯂꯛꯀꯦ." "ꯌꯥꯔꯅꯤꯗ ꯏꯅꯦ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯛ ꯆꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯊꯥꯕꯥꯅ ꯍꯥꯏ꯫ "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ." "ꯍꯜꯂꯣ, ꯐꯖꯅ ꯍꯜꯂꯨꯀꯣ." ꯄꯤꯁꯛꯅ "ꯊꯥꯕꯥ, ꯍꯌꯦꯡ ꯏꯅꯦꯅ ꯂꯧ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯀꯥꯟꯗ ꯏꯃꯧꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯃ ꯂꯩꯕꯤꯒꯗꯣꯏꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯕꯥꯅ ꯍꯔꯥꯎꯔꯗꯨꯅ ꯈꯨꯝꯃꯤ꯫ "ꯑꯁꯦꯡꯕꯒꯤꯔꯣ ꯏꯅꯦ? ꯌꯥꯝ ꯍꯔꯥꯎꯋꯦ." ꯂꯩꯕꯤꯗꯣꯏꯅꯤ." ꯂꯩꯃꯅ "ꯀꯔꯤꯒꯤꯅꯣꯗ ꯏꯅꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ." "ꯂꯩꯃ, ꯏꯃꯧꯒꯤꯕꯨ ꯇꯧꯗ ꯌꯥꯔꯤꯕ꯭ꯔꯣ? ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯔꯤꯕ ꯑꯁꯤꯗꯤ. ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯊꯤꯜꯂꯛꯇꯨꯅꯅꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯕꯁꯤ. ꯑꯩꯗꯤ ꯊꯥꯕꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ." ꯊꯥꯕꯥꯅ "ꯏꯅꯦ, ꯐꯅꯦꯛ ꯂꯩꯅꯦ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ? ꯀꯩꯒꯨꯝꯕ ꯀꯥꯎꯔꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯣ." "ꯍꯩꯃ, ꯑꯁꯨꯃꯥꯏꯅꯒ ꯍꯥꯏꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ? ꯍꯥꯏꯖꯁꯅꯨ, ꯃꯍꯥꯛꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯂꯛꯄꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ." "ꯊꯥꯕꯥ, ꯌꯥꯔꯦ, ꯌꯨꯝꯗ ꯀꯥꯔꯣ. ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯐꯖꯅ ꯂꯩꯌꯨꯀꯣ. ꯅꯪꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯑꯗꯨꯁꯨ ꯇꯧꯔꯝꯒꯅꯨꯀꯣ. ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯐꯨꯒꯗꯕꯅꯤ." "ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯦꯛ ꯇꯧꯔꯒ ꯐꯨꯅꯤ ꯑꯁꯤꯗꯤꯕꯀꯣ." "ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ, ꯐꯥꯔꯕ." "ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ, ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯀꯥꯏꯗꯅ. ꯍꯩ, ꯆꯩ ꯀꯤꯗꯕ ꯇꯧꯅꯨꯀꯣ ꯅꯪ." ꯄꯤꯁꯛꯅ "ꯂꯩꯃ, ꯏꯃꯧꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯗ꯭ꯔꯗꯣ? ꯃꯍꯥꯛ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ. ꯏꯃꯧꯗꯒ ꯐꯨ ꯂꯥꯛꯄꯒ ꯌꯥꯔꯣꯏꯀꯣ. ꯏꯃꯧꯕꯨ ꯐꯨꯏ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪ ꯑꯃꯨꯛ ꯐꯨꯒꯗꯧꯔꯤꯕꯅꯤ." ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯥꯕꯥꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯊꯥꯕꯥꯒꯤ ꯏꯆꯝ ꯆꯝꯖꯕ, ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯑꯁꯤꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤ꯫ ꯊꯥꯕꯥ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯑꯃꯨꯛ ꯌꯥꯟꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯣꯏ ꯏꯅꯦ, ꯍꯣꯏ ꯏꯟꯗꯣꯟ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." "ꯑꯩ ꯆꯠꯂꯦꯀꯣ." "ꯍꯩ, ꯐꯖꯅ ꯆꯠꯂꯨꯀꯣ, ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯒꯅꯨ." ꯊꯥꯕꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯄꯤꯁꯛꯅ ꯊꯥꯕꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯃꯇꯧ ꯑꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯦ. ꯃꯥꯒꯨꯝꯕ ꯏꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ." ꯂꯩꯃꯅ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯏꯅꯦ, ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯄꯨ ꯄꯥꯡꯁꯨꯗꯅ ꯋꯥꯅ ꯅꯥꯎꯌꯣꯛꯆꯕ ꯏꯆꯥꯅꯤ. ꯍꯧꯖꯤꯛꯀꯤꯗꯤ ꯑꯁꯨꯝꯅ ꯂꯩꯔꯤ. ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ
ꯇꯠꯇꯅ ꯋꯥꯏ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯂꯩꯃ, ꯏꯃꯧ ꯑꯗꯨꯛ ꯐꯕ ꯑꯁꯤꯒꯤꯕꯨ꯫ ꯐꯔꯦꯅꯦ, ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯁꯤ, ꯑꯩꯉꯣꯟꯗ ꯌꯥꯎꯔꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯥꯒꯤ ꯐꯤꯖꯤꯗꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯃꯝ ꯄꯨꯊꯣꯔꯛꯂꯒ ꯆꯥꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯧꯔꯤ ꯑꯗꯨꯗ ꯐꯝꯂꯕ ꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯗꯨ ꯃꯈꯥ ꯇꯥꯅ ꯂꯧ ꯑꯃꯨꯛ ꯁꯨꯊꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯕ ꯃꯌꯨꯝꯗꯨꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯤ꯫ ꯏꯃꯥꯅꯗꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯣ ꯍꯥꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯁꯤꯗꯤ ꯇꯜꯂꯤ꯫ ꯑꯩꯕꯨ ꯃꯥꯃ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯨ ꯆꯪꯗꯨꯅ ꯆꯨ ꯍꯨꯔꯥꯟꯁꯤꯔꯥ? ꯆꯨꯕꯨ ꯈꯪꯆꯥ ꯆꯥꯅꯤꯡꯂꯦ ꯇꯧꯔꯤꯕꯁꯦ꯫ ꯆꯨ ꯍꯨꯔꯥꯜꯂꯨꯕꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯃ ꯇꯣꯃꯥꯜ ꯈꯣꯏꯒꯤ ꯃꯌꯨꯝ ꯃꯄꯥꯗꯨ ꯌꯧꯔꯔꯦ꯫ ꯃꯥꯃ ꯇꯣꯃꯥꯜ ꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥ ꯑꯁꯤꯗ ꯌꯧꯔꯤꯁꯦ ꯃꯈꯣꯏꯒꯤꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯅꯤ ꯆꯨ ꯃꯌꯥꯝ ꯑꯃ ꯅꯍꯧꯕꯗꯣ꯫ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯄꯤꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯍꯦꯛꯇ ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗ ꯂꯤꯠꯁꯤꯟꯗꯨꯅ ꯐꯥꯎꯖꯤꯟꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯣꯡꯒꯥꯜꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯂꯤꯠꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯥꯎꯗꯣꯛꯂꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯆꯨ ꯃꯌꯥꯝ ꯑꯃꯅ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯎꯔꯤ꯫ ꯑꯦ, ꯆꯨꯗꯤ ꯁꯤꯗ ꯍꯧꯗꯨꯅ ꯂꯩꯔꯦꯗꯅ, ꯍꯥꯎꯔꯅꯤꯗꯣ ꯑꯣꯟꯊꯣꯛꯅ꯫ ꯑꯃ ꯍꯦꯛꯇ ꯐꯠ ꯊꯨꯗꯦꯛꯂꯒ ꯂꯣꯏꯔꯦ꯫ ꯊꯕ ꯆꯨ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯆꯨ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯨꯗꯦꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯄꯥꯛ ꯍꯦꯛꯇ ꯇꯦꯛꯎ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯃꯁꯤꯁꯨ꯫ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯆꯨ ꯑꯗꯨꯕꯨ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯇꯦꯛꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯏ? ꯍꯥꯎꯔꯅꯤꯗꯀꯣ꯫ ꯃꯄꯨ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯊꯨꯅ ꯑꯃꯨꯛꯇ ꯆꯠꯍꯧꯈꯤꯒꯦ꯫ ꯊꯕ ꯆꯨ ꯃꯁꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯋꯥꯔꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯥꯎꯗꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯆꯨ ꯑꯗꯨꯕꯨ ꯃꯌꯥꯅ ꯑꯃꯨꯔꯛ ꯆꯤꯛꯇꯨꯅ ꯃꯀꯝ ꯑꯃ ꯆꯥꯏ꯫ ꯍꯥꯎꯋꯦ ꯁꯤꯗꯤ꯫ ꯈꯨꯇꯨꯝ ꯑꯃꯅꯤꯍꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯆꯨ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯈꯛ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯊꯕꯥꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯊꯕꯥꯅꯤꯅꯦ, ꯃꯥꯒꯤꯁꯦ ꯃꯥꯃ ꯇꯣꯃꯥꯜ ꯍꯣꯏꯗꯒꯤ ꯆꯨ ꯍꯨꯔꯥꯜꯂꯒ ꯆꯥꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯈꯪꯒꯅꯤꯗꯅ ꯅꯪ, ꯂꯛꯅꯒꯦ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯀꯧꯏ꯫ ꯊꯕꯥ, ꯍꯣ ꯊꯕꯥ, ꯅꯪꯕꯨ ꯆꯨ ꯆꯥꯔꯤꯔꯣ? ꯆꯥꯔꯤꯅꯦ꯫ ꯅꯪꯒꯤ ꯆꯨꯗꯣ ꯃꯥꯃ ꯇꯣꯃꯥꯜ ꯍꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯅꯠꯆꯗꯕꯗꯣ, ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ ꯑꯩꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯌꯥꯝꯅ ꯍꯨꯔꯥꯟꯕꯗꯧꯅ? ꯍꯣꯏꯅꯦ, ꯐꯔꯦꯅꯦ꯫ ꯑꯗꯣ ꯊꯕꯥ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇꯪ ꯁꯨꯝ ꯍꯥꯏꯒꯦꯗꯅ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ꯫ ꯑꯗꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯁꯤꯗꯅ꯫ ꯄꯤꯕꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯊꯕꯥꯅ ꯈꯨꯝꯃꯤ꯫ ꯍꯩꯁꯛꯇꯥ ꯊꯤ! ꯅꯪꯅ ꯀꯣꯏꯅꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯕꯤꯒꯗ꯭ꯔꯣ? ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ? ꯁꯤ ꯁꯥꯎꯈꯤꯅꯣ, ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯌꯥꯎꯕ꯫ ꯌꯥꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤ ꯀꯣꯏꯅꯕ? ꯆꯨ ꯑꯁꯤꯅ ꯀꯜꯂꯨꯔ ꯅꯪ? ꯍꯩꯃ, ꯊꯕꯥ, ꯅꯪꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯝ ꯇꯧꯕ ꯑꯣꯏꯔꯦ꯫ ꯅꯪꯅ ꯆꯥꯔꯤꯕ ꯆꯨꯗꯣ ꯃꯥꯃ ꯇꯣꯃꯥꯜ ꯍꯣꯏꯗꯒꯤꯅꯦ ꯍꯥꯏꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯂꯤꯛꯈ꯭ꯔꯕ ꯃꯥꯃ ꯇꯣꯃꯥꯜꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯨꯗꯣ ꯆꯥꯎ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯂꯦꯝꯅ ꯈꯛꯄꯤꯔꯝꯂꯣꯏ꯫ ꯑꯩꯅ ꯑꯩ ꯍꯥꯏꯕ ꯋꯥꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯆꯨ ꯍꯨꯔꯥꯟꯕꯒꯤꯅꯦ ꯃꯥꯃ ꯇꯣꯃꯥꯜꯗ ꯇꯥꯛꯀꯅꯤꯀꯣ ꯑꯩꯗꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯕꯥꯗꯨ ꯃꯍꯥꯛꯅ ꯆꯨ ꯍꯨꯔꯥꯜꯂꯛꯄꯗꯨ ꯇꯁꯦꯡꯅ ꯄꯤꯕꯥꯅ ꯈꯪꯈ꯭ꯔꯕꯣꯏ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯊꯕꯥꯅ ꯈꯨꯝꯖꯩ꯫ ꯄꯤꯕꯥ, ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦꯕ꯫ ꯑꯗꯣ ꯃꯥꯃ ꯇꯣꯃꯥꯜꯗ ꯑꯩꯅ ꯆꯨ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯍꯥꯏꯗꯣꯛꯂꯨꯒꯅꯤ? ꯊꯕꯥ, ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯨꯁꯦ꯫ ꯀꯔꯤ? ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯍꯥꯏꯕ? ꯇꯜꯂꯤ ꯄꯤꯕꯥ, ꯑꯩ ꯆꯠꯄ ꯇꯜꯂꯤꯀꯣ꯫ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯃ ꯇꯣꯃꯥꯜꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯦ ꯑꯩꯗꯤ꯫ ꯄꯤꯕꯥ, ꯅꯪ ꯁꯥꯎꯅꯣꯕ꯫ ꯏꯃꯥ ꯍꯜꯂꯛꯑꯝꯕ ꯇꯥꯔꯦ ꯑꯩ꯫ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯁꯤ꯫ ꯍꯌꯦꯡ ꯍꯥꯏꯕ? ꯐꯔꯦ, ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯅꯪ ꯂꯥꯛꯎꯀꯣ꯫ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯗꯕꯅꯦ ꯑꯩ꯫ ꯍꯣꯏ꯫ ꯄꯤꯕꯥꯗꯨ ꯃꯈꯥ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯅ ꯆꯨ ꯑꯗꯨꯕꯨ ꯑꯃꯨꯛ ꯆꯤꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯄꯤꯕꯥ ꯍꯥꯏꯕ ꯑꯉꯥꯎꯕꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤ ꯃꯥꯒ ꯎꯅꯕ? ꯁꯨꯡꯎ ꯍꯦꯛ ꯎꯅꯔꯣꯏ꯫ ꯆꯨ ꯑꯗꯨꯕꯨ ꯆꯥꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ꯫
Ima halaktriba malini. Aikhoi madubo thengida. Aibo ima ngairushira. Hoida, thongalda ima halakpa ngairuge. Asi haiduna thaba thongalda thoglai. Konthong aduda phamduna, mamai aduna awang onduna, mamabu halakpa ngairami. Ngaihak laibaga mahaki mama laimadu mayumda halaklami. Mama halakpa adu bu ubada thabana. Ima nang halakaba. Ai sida phamduna ima halakpa ngairamine. Yumda dum ngaiba yadabro nangbo. Adu ima achapot leirakpra. Thaba. Lobuktabu kanana achapot yonabagi. Ima na chatluribase. Lobuktani, lobukta. Oo. Mama macha anido mayumda changlei. Kharangan na halakya haina tawbani. Adubu yadi. Hekta thengdoki. Thaba. Imungdagi imagi phanik amata puthoro. Ima amukta irujage. Iruraga chak thongnaba tawge. Hoi ima. Asi haiduna thabane imungda changduna phanik ama lauthoklammi. Madubu mamada amukpi. Ima se shida leire. Nangbu nakhong nakhut hamlabro. Hamdriye ima. Hamtoklaro lao adudi. Asumna thabana makhong makhut hamli. Aduga leimana irujari. Namidangi matamni. Sakhomda leimana chakana thongli. Mainak mapala duda thabasu leiri. Leimana hairaklammi. Thaba. Nangbu chak lamlabro. Lamdiye ima. Ima chak loidoriko. Leimana machanupida amuk yengduna hai. Kaino nangna tawribaduna. May adubu hotliba karigino. Ima, maitan manung asida alu laurini. Imagi bema. Nangsi angang machaga chap manaydako. Angang oirikanda tawba sajato. Haujikso adum tawduna lairabadi yararoyne nangbo. Kharasu hongdokpa tamlo kaydawge. Ima, sumayna mayda alu lauraga chabase yam hawi. Nangna khangda tawrini. Nangsibu karamna ngangnagadoyno khangdreda. Se. Ima chak thina batawrage. Nanga swayda thoglo. Thaba thoglai. Leimana chak thina ba thorang tawi. Thaba na wakhalda khalai. Aima, aina ngasai ju saki bagi arima kharama pada lehobanine. Amuk chagi tawraga. Kawu edi. Amuk dalaw shilukhige. Asumna khalladuna mapada mahak thoglammi. Leimana. Hey, kadayda no amuk thogliba aduna. Ima, mapadane. Thokranu lauko. Thabana mapala duda yingi. Aina ngasai thamlambadubo. Sida nattabrane. Sida leire. Makhada leiriba chu adubu laukhatlammi. Thabana mamit aduna makha thangbaromda haifet yengthokluba matamda maijau amagi sakta mama mahakna urammi. Mainine sida chakliba side. Kanagi yum oiraba zatno. Thabana imungda thuna changshinduna mamada pautammi. Ima, so makharomda yum ama maina chakpa male. Ha, yum maina chakle haiba. Mama macha animag mapalda thoglai. Aduga makharomda yengi. Yum amatang sunattana ani ahum may chaktuna leiriba ado leimana uri. Madubu ubada mahagi thamoy adudi suailaw kirami. Amakhak sunattana. Ani ahum shuna yum may chaklaba. Karam tawriba chatno masibo. Kanagi yum singbu oiribano. Unthok na nungay kidrada. Ima, kaygino yum may chakliba siba. Thaba, ima su khangde niya. Asumna mama macha ani na mapada leiringay tanja asida. Lambi aduda miyoy karana law duna chenabagi makhol aduba amuk taraklammi. Konjel adubu tabada laima mahaki mathamoy adudi hena pakhat pahaybado oy kirami. Mi kaya mana law duna chenariba asina kari tawba yawraba chatno. Asho makharomda karigumba amadi soydana tawramlagani. Aibu khangningkreda. Makhoyna lawriba shisu karino haiba khangba ngamde. Thabana. Ima, mi mayam amasu senare. Ayamna kijaye. Se. Karishu dawroi kigano. Ima leiriba asidi. Nupa ama yamna hatuna leimagi mayumda senchilai. Leimana makhoyda senchilakliba nupa dubu uraduna hai. Ibungo, thoiba. Kari tawnaba yawrabagi yum maishu zai. Mi kaya amasu sorok lamjaw sida kwai chen. Natti kari thogdok thoklabage ba. Itaima, yum thangnaba leibak asidagi khuchu khulai paiba lanmi mayam amana aikhoigi khungang asida landarakle. Aso makharomdagi landarakpani. Yum kaya amasu mai thawre.
ꯃꯈꯣꯏꯅ ꯑꯐꯪ ꯑꯐꯪꯕ ꯃꯤ ꯀꯌꯥ ꯑꯃ ꯁꯥꯍꯜꯍꯧꯔꯦ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯗꯤ ꯆꯦꯟꯅꯔꯤꯕꯁꯦ ꯏꯇꯩꯃ ꯊꯕꯥꯁꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯈ꯭ꯔꯣ ꯂꯩꯃꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯂꯥꯟ ꯂꯥꯛꯂꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯀꯗꯣꯝꯗꯅꯣ ꯏꯃꯥ ꯏꯆꯥꯅ ꯍꯧꯖꯤꯛ ꯆꯦꯟꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯇꯩꯃ ꯑꯋꯥꯡ ꯑꯁꯣꯝꯗ ꯆꯦꯟꯕꯤꯌꯨ ꯉꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯌꯧꯕ ꯐꯥꯎꯕ ꯆꯦꯟꯕꯤꯌꯨ ꯀꯣꯅꯨꯡꯕꯨ ꯌꯧꯔꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯍꯤꯡꯒꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯁꯤ ꯄꯨꯗꯨꯅ ꯑꯩ ꯆꯦꯟꯈ꯭ꯔꯒꯦ ꯏꯇꯩꯃ ꯈꯔ ꯊꯨꯕꯤꯔꯣ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ ꯑꯩꯁꯨ ꯄꯥꯎ ꯑꯁꯦ ꯑꯃꯨꯛꯇ ꯂꯩꯀꯥꯏ ꯑꯁꯤ ꯃꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯕ ꯁꯟꯗꯣꯛꯂꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ ꯍꯣ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯍꯧꯖꯤꯛ ꯑꯀꯟꯕ ꯂꯥꯟ ꯂꯥꯛꯂꯦ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ 이마기 타봐. 이마 이자 아니쇼 젤레시. 이마 아얌네 기제레. 파트라보 머코이기 머코다 다드링에 젤하우르시. 이마 이자기 타와 힘다바 야데. 타바나. 이마 작디. 이마기 타봐. 하우직 작사도는 레이가다보 마땀 나테. 사치로. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯌꯨꯝ ꯑꯗꯨꯕꯨ ꯍꯟꯅ ꯆꯪꯂꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯑꯋꯥꯡ ꯄꯥꯡꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯂꯥꯟ ꯂꯥꯛꯂꯝꯃꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯥꯒꯤ ꯊꯣꯛꯄ ꯂꯥꯟ ꯆꯦꯟꯅꯔꯝꯃꯤ ꯀꯅꯥ ꯑꯃꯅ ꯃꯌꯨꯝꯗ ꯂꯣꯏꯖꯕ ꯁꯟ ꯇꯣꯡꯗꯨꯅ ꯂꯥꯟ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥ ꯑꯃꯅ ꯏꯔꯣꯏ ꯇꯣꯡꯗꯨꯅ ꯂꯥꯟ ꯆꯦꯜꯂꯝꯃꯤ ꯁꯣꯝꯗꯅ ꯂꯥꯟꯐꯝꯗꯅꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯔꯝꯃꯤ ꯃꯈꯣꯏꯅ ꯐꯪꯕ ꯃꯤ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤꯁꯥ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯑꯃꯠꯇ ꯍꯤꯡꯍꯟꯕ ꯌꯥꯗꯦꯀꯣ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯩ ꯊꯥꯕ ꯌꯥꯎ ꯃꯤ ꯍꯥꯠꯄ ꯌꯥꯎ ꯇꯧꯔꯝꯃꯤ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯃ ꯆꯥꯛꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯩꯉꯥꯜꯅ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯍꯜꯂꯝꯃꯤ ꯂꯩꯃ ꯑꯃꯗꯤ ꯊꯕꯥ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯨ ꯀꯟꯅ ꯂꯥꯟ ꯆꯦꯜꯂꯤ ꯊꯕꯥꯅ ꯏꯔꯣꯏ ꯑꯃ ꯅꯥꯀꯜꯗ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯑꯩ ꯆꯦꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯣꯏꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯑꯩ ꯇꯣꯡꯒꯦ ꯏꯆꯥꯕꯨ ꯋꯥꯔꯦ ꯍꯥꯏꯕ ꯍꯣꯏꯁꯦ 이로이 ꯑꯁꯤꯗ ꯑꯣꯏꯅ ꯇꯣꯡꯂꯣ 이마ꯅ ꯆꯦꯜꯂꯛꯂꯒꯦ 이마 이로이 ꯃꯊꯛ ꯑꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯔ ꯊꯥꯡꯒꯠꯄꯤꯌꯨ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯏꯔꯣꯏ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ ꯏꯔꯣꯏ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯟ ꯆꯦꯜꯂꯝꯃꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯃꯈꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯟ ꯆꯦꯜꯂꯤ ꯃꯈꯣꯏꯔꯣꯝꯒꯤ ꯃꯥꯏꯀꯩꯒꯤ ꯅꯤꯡꯊꯧꯅꯁꯨ ꯂꯥꯟ ꯍꯧꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏ ꯀꯔꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯍꯧꯔꯛꯂꯕ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯐꯠꯈꯤꯗ꯭ꯔꯕ ꯌꯦꯛꯅꯕ ꯅꯤꯡꯊꯧꯅꯣ ꯐꯩ ꯈꯪꯒꯅꯤꯗꯅ ꯇꯨꯝꯅ ꯍꯥꯠꯀꯦ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯥ ꯍꯧꯖꯤꯛꯃꯛ ꯂꯥꯟ ꯇꯧꯅꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯍꯜꯂꯛꯀꯦ ꯍꯧꯖꯤꯛꯃꯛ ꯂꯥꯟ ꯇꯧꯅꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ ꯌꯦꯛꯅꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯟ ꯇꯧꯅꯔꯤꯕ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯝꯕꯥ ꯑꯅꯤꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ ꯃꯍꯥꯔꯥꯅꯤꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯍꯧꯖꯤꯛ ꯀꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯟ ꯁꯣꯛꯅꯔꯤ ꯃꯈꯣꯏꯔꯣꯝꯒꯤ ꯑꯅꯝꯕ ꯂꯥꯟꯃꯤ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯀꯔꯤꯁꯨ ꯄꯥꯈꯠꯄ ꯇꯧꯕꯤꯒꯅꯨ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤ ꯊꯕꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯍꯥꯏ 이마기 ꯊꯕꯥ 이마 이자기 ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯕꯨ ꯃꯩꯅ ꯆꯥꯛꯂꯝꯂꯗꯔꯥ ꯀꯔꯤ ꯐꯤꯕꯝꯗ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯁꯦ ꯀꯞꯀꯅꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯅꯥꯀꯜꯗ ꯄꯤꯁꯛꯁꯨ ꯐꯝꯂꯤ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ ꯂꯩꯃꯥ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯀꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯈꯨꯜ ꯑꯗꯨꯕꯨ ꯎꯐꯨꯜ ꯇꯥꯅ ꯅꯩꯈꯥꯏꯕꯤꯗ ꯏꯆꯦ ꯌꯨꯝ ꯑꯗꯨꯕꯨ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯝꯂꯒꯕ ꯈꯪꯗꯦ ꯂꯩꯃꯥ ꯌꯨꯝ ꯑꯅꯝꯕꯅ ꯃꯩ ꯊꯥꯏ ꯍꯥꯏꯅꯩ
ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯀꯞꯀꯅꯨꯁꯦ, ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯂꯕꯗꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯍꯟꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯂꯥꯟꯐꯝ ꯑꯗꯨꯗꯅꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯂꯥꯟ ꯉꯝꯂꯝꯃꯤ꯫ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤꯕꯨ ꯇꯨꯝꯅ ꯍꯥꯠꯂꯝꯃꯤ꯫ ꯈꯪꯂꯕ꯭ꯔꯥ? ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇꯒꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯨꯟꯕ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯅ ꯈꯨꯜ ꯑꯁꯤꯕꯨ ꯎꯐꯨꯜ ꯇꯥꯅ ꯅꯩꯈꯥꯏꯕꯒꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯔꯦꯗꯣ꯫ ꯅꯨꯡꯉꯥꯏꯔꯦ, ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯟ ꯉꯝꯂꯕꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯟ ꯉꯝꯕꯒꯤ ꯄꯥꯎ ꯑꯁꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯤꯁꯛꯅ ꯍꯥꯏ, ꯂꯩꯃꯥ, ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯑꯁꯤ ꯉꯝꯂꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩꯕ ꯌꯥꯔꯒꯅꯤ꯫ ꯏꯆꯦ, ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯐꯠꯇꯕ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯥꯏꯊꯤꯔꯦꯗꯅ꯫ ꯏꯆꯦ, ꯈꯨꯜ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯌꯥꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯈꯪꯗꯦꯅꯦ ꯃꯗꯨꯗꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯍꯟꯅꯤꯡꯂꯦꯕꯨ꯫ ꯍꯟꯅꯤꯡꯕꯒꯤ ꯋꯥꯗꯤ ꯑꯩꯅ ꯍꯦꯟꯅ ꯅꯉꯣꯟꯗꯒꯤ ꯍꯟꯅꯤꯡꯂꯤꯕ ꯖꯥꯠꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯛꯂꯁꯅꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ, ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯔꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯣ꯫ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯇꯦꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯑꯃꯨꯛ ꯁꯥꯒꯅꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨꯀꯣ꯫ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯍꯟꯖꯤꯟꯅꯔꯝꯃꯤ꯫ ꯂꯩꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯝꯂꯒꯗ꯭ꯔꯥ ꯑꯁꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯊꯕꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯂꯥꯛꯂꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯈꯨꯜ ꯑꯗꯨ ꯌꯧꯔꯤ꯫ ꯃꯍꯩ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯩ꯫ ꯃꯤꯑꯣꯏ ꯈꯔꯅ ꯃꯌꯨꯝ ꯇꯦꯛꯂꯝꯕꯒꯤ ꯀꯞꯄ ꯌꯥꯎꯔꯤ, ꯈꯔꯅ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯇꯦꯡꯊꯥꯅꯔꯤ꯫ ꯊꯕꯥꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ꯫ ꯂꯩꯃ ꯃꯃꯤꯠ ꯑꯗꯨꯅ ꯃꯌꯨꯝꯗ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯜꯂꯕ ꯂꯥꯏꯔ ꯈꯥꯡꯄꯣꯛ ꯑꯗꯨꯃꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯄꯨ ꯃꯍꯥꯛꯅ ꯏꯃꯥ ꯏꯆꯥꯕꯨ ꯆꯥꯟꯕꯤꯔꯦ꯫ ꯏꯃꯥꯒꯤ ꯊꯕꯥ, ꯏꯃꯥ ꯏꯆꯥ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯁꯤꯂꯥꯛꯑꯣ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯇꯦꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯅꯧꯅ ꯑꯃꯨꯛ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯃꯃꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫